Status ki sel thungi fibam fagatna bahona bada entrepreneur sing yokhatpa mathautai haina Imphal East ki Deputy Commissioner Dr. Nevidita Laire Lakpamna phongdorokli. Wafamasi ngasi Imphal East ki new check-on da KFC ki anoba outlet ama hangdopa ki thorongga mari leinana paumi sing da phongdokhibani mahakna makhak taraduna hai state ki sel thungi fibam fagatna bahona bada laingak khaktana yaroi entrepreneur sing su mapungfana yokhatpa mathautai haina phongdokhi. KFC haidiba malengi maming leirba restaurant chain Imphal East District ki ahanba oina hangbane anoba outlet asi tharaga Manipur KFC ki outlet punna manga laire hairi. Sigumba entrepreneur mayam se encourage saraga sigumba mayam tholaga thabak masana masa thabak pi badana tana me mayam da su thabak pi ba sigumba mayam si akhoina encourage songning bagi ko aina laksabani akhoi gi state ki economy si lamdam si economy or nation si economy se si entrepreneur mayam si na pukhat pirak tragadi akhoina si sarkar mathandana economy se phagathan bangam banate so I request each and everyone ko akhoi entrepreneur oi si sigumba enterprise mayam se support to si and for the development of the state and the nation.